Jiribam Da IRANG asi Manipur ge Chief Minister na HAKTHENGNANA YENGSHINBADA KHUDONG CHADRABASU Mari LEINABA Authority na Jiribam Da Leiriba Meeyam ge Apamba Shing Asi Thabak ta Onthoknaba Hotnabiyu HAINA JIRI Development Organization JDO ge President DEEWAN na PHONGDORAKLI ngasi nungtil JDO amadi United JIRI Youth League UZYL na sinduna JDO ge office ta pangthokiba pau ge mifam amada wapam ase phongdokladna mahakna hai Jiribam gi tongan ba mafam kyada maru oina lamtai khunok da ku ke khulai paiba singna yum mai thagibagi thawong ase laibak thibne mai chakna amang ata thokraba yum sing lengak na nong na semrin sajin biu barak circle da Leiriba maru oina Choto Bekra Jiri Mulk amadi Makha Basti Police Station ase matamga chunabamong da semgat sagat piu Barak Circle da Leiriba Security Personnel ge masing ase hengat hanaba mamang da kyarak hana memorandum patient da laikre Adhubada State Force ke personnel masing hengat hanba yauna Jiribam Hospital ase da leifam thokpa doctor amasong nurse matik chana khamduna hospital ase ningthina mathau pangthok hanbiu haina mahak makata ke